PANGAL KANBA LUP MANIPUR KOUBA LUP AMANA DRUG AMARI LEINABA MISING SHOKPA YAROI HAIBAGI MAONGDA Yumpham Yaodaba Wapham Khara PRESTA Phongdorakliba Asi Yamna Laibak Thiba Amani HAINA Operation on Eradication of Public Enemy KCP TAIBANGANGBA Group na LOI HAIRI Hiramasiga Mari Leinana Lona Thinkraba Lalholup KCP TAIBANGANGBA Group na Presa Thadorpa Chirola Manhai KCP TAIBANGANGBA Group ki Operation on Eradication of Public Enemy na Changsalakliba Drug Thinggi Kongsang Asida PANGAL KANBA LUP Manipur ki Public Affairs Secretary ni HAIJABA Bogi Mayum Savir Ali KOUBA AMANA THAMKIBA WAPHAM AMANA Ningol Macha Amadi Piba Macha ani ki marakta Nungsinadana Achoba Singsip ama thabaga pangkhak oire maram anuna Bogi Mayum Savir Ali hariba mioi asigi mathakta lup asina thiba horakani makna ningtam lalholup amabu sit thawoidana Laibak miyamna lana uhanana bu hotnabagi damak akanba meeting changbasu hore hari United Maitai Pangal Committee UMPC Manipur na thadorpa press release amada Pangal Kanba Lup Manipur amasung Pangal TEM hariba lup ani asi Manipur Maitai Pangal gi apunba lup UMPC Manipur na masak khangde haina sengdok pirakpa sigi damakta su thagatpa phongdokli haina cherola sina hari Bogi Mayum Savir Ali Kanana insilaga lupki mayok to wangang libano haibado Operation on Eradication of Public Enemy KCP TAIBANGANGBA Group na chayolama ki manungda soidana Laibak miyamna khangalagani masida Bogi Mayum Savir Ali bo pukning thogat khiba madi insin khiba miyoi sing yarabadi lupka bab tathuk minanabagi tanja ama piba oina chayolama ki matam piri masigi manungda lup asida changjaraktuna bab tathuk minanabagi tanja ama pidaba tarabadi Bogi Mayum Savir Ali gi mathakta lup asina thamliba meeting asiga cham manana akan meeting changlagani loinana ani subagi oina drug lalon baga mari leinana miyoi kunthani pangi maming lauthokpaga loinana miyoi singase numit tarani gi manungda lupta changjaraknaba Operation on Eradication of Public Enemy KCP TAIBANGANGBA Group na khangalakli